ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯣꯀꯨꯜ ꯑꯄꯪꯖꯥꯎ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯕꯣꯀꯨꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯅ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯍꯤꯡꯂꯨꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯈꯤꯒꯅꯤ? ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯇꯦꯡ ꯑꯃ ꯄꯥꯡꯕꯤꯅꯕ ꯃꯤ ꯑꯃꯁꯨ ꯂꯩꯇꯦ꯫ ꯄꯨꯟꯁꯤ ꯑꯁꯦ ꯑꯁꯨꯝꯅ ꯅꯥꯏꯇꯣꯝ ꯏꯊꯟꯇ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯗ ꯁꯤꯖꯈ꯭ꯔꯒꯦ꯫ ꯑꯩꯅ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯅ ꯋꯥꯔꯤꯕ ꯄꯨꯝꯕꯁꯦ ꯂꯣꯏꯅ ꯐꯈ꯭ꯔꯒꯅꯤ, ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯒꯅꯤ꯫ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ, ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯃꯨꯛ ꯄꯣꯛꯍꯟꯕꯤꯔꯛꯎꯀꯣ꯫ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯅꯐꯝꯗ ꯍꯥꯟꯅ ꯍꯥꯏꯖꯍꯧꯔꯤꯕꯁꯤꯅꯤ꯫ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯑꯃꯨꯛ ꯇꯥꯕꯤꯈꯤꯗꯕ ꯌꯥꯏ꯫ ꯅꯅꯥꯏꯕꯨ ꯊꯧꯖꯥꯟꯕꯤꯌꯨ꯫ ꯕꯣꯀꯨꯜ ꯃꯁꯥꯅ ꯃꯁꯥ ꯑꯁꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ, ꯌꯥꯝꯅ ꯂꯥꯏꯔꯕ, ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯄꯥꯡꯗꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯁꯤꯅ ꯂꯤꯆꯤꯡ ꯑꯣꯏꯗꯨꯅ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯅ ꯍꯤꯞꯅ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯃꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯇꯝꯗꯣ ꯃꯍꯥꯛ ꯄꯨꯡꯀꯛ ꯆꯥꯎꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯌꯣꯛꯂꯛꯄꯅꯤ꯫ ꯃꯄꯥ ꯄꯤꯕꯥꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯄꯤꯕꯥꯅ ꯃꯆꯥꯅꯨꯄꯥ ꯕꯣꯀꯨꯜꯕꯨ ꯄꯨꯗꯨꯅ ꯂꯪꯐꯩꯗ ꯍꯦꯛ ꯍꯦꯛ ꯆꯠꯂꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯂꯤ꯫ ꯕꯣꯀꯨꯜꯅ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯪꯉꯤ, ꯄꯥꯕ, ꯅꯪ ꯋꯥꯗꯕ꯭ꯔꯣ? ꯏꯆꯥꯕꯨ ꯋꯥꯔꯕ꯭ꯔꯣ? ꯋꯥꯔꯕꯗꯤ ꯏꯄꯥꯅ ꯑꯃꯨꯛ ꯄꯣꯗꯨꯅ ꯄꯨꯕꯤꯒꯦ꯫ ꯁꯦ ꯋꯥꯗꯦ ꯀꯩꯁꯨ, ꯑꯗꯨꯝ ꯍꯪꯕꯅꯤꯗ꯫ ꯌꯧꯗꯧꯔꯦꯗ꯫ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯌꯧꯔꯒꯅꯤ꯫ ꯍꯌꯦꯡ ꯑꯥꯗ ꯌꯧꯔꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯛꯑꯣ꯫ ꯑꯗꯣ ꯄꯥꯕ, ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯍꯥꯏꯕ? ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯏꯁꯤꯡ ꯑꯗꯨꯁꯨ ꯅꯪꯅ ꯊꯛꯄꯗ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯐꯔꯦꯁꯦ, ꯅꯪ ꯎꯈꯥꯁꯤꯗ ꯂꯦꯡꯗꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯨ, ꯏꯄꯥ ꯏꯁꯤꯡ ꯊꯤꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯕꯣꯀꯨꯜꯕꯨ ꯎꯈꯥ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯄꯤꯕꯥꯅ ꯏꯁꯤꯡ ꯊꯤꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯋꯥꯏꯁꯤꯕꯨ ꯂꯣꯛꯀꯨꯝꯕ ꯏꯐꯨꯠꯀꯨꯝꯕꯒ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯅꯦ꯫ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜꯁꯨ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯔꯒ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯂꯩꯕ ꯃꯐꯝꯗꯤ ꯊꯦꯡꯅꯔꯝꯗꯦ꯫ ꯂꯩꯇꯦꯅꯦ ꯁ꯭ꯋꯥꯏꯁꯤꯐꯥꯎ꯫ ꯑꯩꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯏꯁꯤꯡ ꯊꯤꯒꯅꯤ? ꯃꯁꯤꯒꯤ ꯆꯤꯡ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯆꯤꯡꯅꯣ? ꯏꯐꯨꯠꯀ ꯑꯃꯠꯇ ꯂꯩꯇꯕꯁꯤꯕꯨ? ꯏꯆꯥꯅꯗꯤ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ, ꯏꯁꯤꯡ ꯊꯛꯅꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏꯍꯧꯔꯤ꯫ ꯑꯩꯕꯨ ꯈꯔꯒ ꯆꯪꯁꯤꯜꯂꯒ ꯌꯦꯡꯈꯤꯁꯤꯔꯥ? ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯈꯔꯒ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯔꯥꯏꯕꯛꯅ ꯐꯔꯗꯨꯅ ꯏꯁꯤꯡꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯐꯨꯠꯇꯒꯤ ꯏꯁꯤꯡ ꯆꯦꯟꯊꯕꯒꯤ ꯃꯈꯣꯜꯅꯤ ꯃꯁꯤ꯫ ꯃꯐꯝ ꯑꯁꯤꯋꯥꯏꯗ ꯏꯐꯨꯠ ꯂꯩꯔꯦ꯫ ꯄꯤꯕꯥꯅ ꯏꯐꯨꯠ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯏꯐꯨꯠ ꯑꯗꯨ ꯐꯪꯂꯤ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯋꯥꯅ ꯊꯤꯔꯛꯂꯤꯕꯁꯦ ꯃꯁꯤꯗ ꯏꯁꯤꯡꯅ ꯖꯣꯔꯣ ꯆꯦꯟꯊꯗꯨꯅ ꯂꯩꯔꯝꯂꯦꯗꯅ꯫ ꯑꯩꯁꯨ ꯈꯧꯔꯥꯡꯕꯅ ꯌꯥꯗ꯭ꯔꯦ, ꯈꯔ ꯍꯥꯟꯅ ꯊꯛꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯖꯣꯛ ꯑꯅꯤꯗꯨꯅ ꯌꯥꯗꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯂꯝꯃꯤ꯫ ꯃꯕꯨꯛ ꯄꯦꯟꯅ ꯊꯛꯂꯕ ꯇꯨꯡꯗ ꯃꯍꯥꯛꯅ ꯌꯥꯜꯂꯤꯕ ꯅꯝꯕꯣ ꯃꯆꯥ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯍꯥꯞꯅꯕ ꯈꯔꯨꯡ ꯃꯆꯥ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯏꯁꯤꯡ ꯑꯗꯨꯕꯨ ꯌꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯏꯁꯤꯡ ꯌꯥꯔꯤꯉꯩ ꯑꯁꯤꯗ ꯃꯥꯏꯀꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯀꯥꯞꯂꯛꯈꯤꯕ ꯇꯦꯟꯖꯩ ꯑꯗꯨꯅ ꯃꯅꯪꯒꯟ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯄꯤꯕꯥ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯄꯤꯕꯥꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯅꯨꯄꯥ ꯈꯔ ꯅꯥꯔꯛꯇꯒꯤ ꯐꯟ ꯆꯣꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯉꯤ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯅꯝꯕꯣ ꯑꯁꯤꯗ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯑꯃꯅ ꯄꯥꯛꯊꯗꯨꯅ ꯅꯝꯕꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯤꯔꯣꯜ ꯑꯃꯟꯕ ꯈꯔ ꯅꯠꯇꯅ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗꯦ꯫
Maduda makhoi-singdu sauningladuna asiba hakchangdu lokhada kauthakhirami. Nupa amana hairi. Sana lupa mayam ama yauromgadra hairaga. Amanba phirol ngakta. Tenjai maru mapamai. Lau chalasi. Asi haiduna chatkirami. Makhoi-sing asi huranba migi mapot maral munba. Chinga sida dakoiduna leiba miyoy-sing ngaktani. Hiplamba piba. Numit adugi thaudok adubu hanna ningsing loraga phuk haugalai. Aduga hai. Haujikpo ai ithantana. Karamna pumnamak kilaman khumgani. Aigi mi kana leiduna. Aina akanba mi oigani. Nakhoi mayamna aibo. Pangdaba mine haigesu haijasano. Ai sigani. Ai ithanta shizagani hairibasini. Mashina isa sida leiriba awaba. Awaba potlung kaya se loina paragani. Asi khanduna imongdagi prap mapalda thoi. Saijinda yanduna thamba thauri adubu makhutna tapai. Aduga amuk hai. Mashinatana upaya mata leiroi. Masinatana aigi pukning wakalase. Inghanba sungam ngamlaroi. Thauri yanduna ai hekta shirage. Mashina parani. Mathang mapuk aduda. Handak mapuk asigi laman kumlage. Ai hojik siba chatlage. Amamba marak aduda makhongdu thangduna khara chatpa hawi. Amuk sukhalai. Aina chatkadawribashi mafam kadaidano. Thauri yanba haibashi mafam kadaida yani. Uwada yanabanishe. Aidi uwa su amata kaba haite. Kamaina uda thauri yangani ai. Ai kamaina shigani. Aibu. Amuk hanjilaktuna dari aduda phamthai. Karam tauna sige haina khalami. Jingda chatlena khalo. Amamba marak asida sa kay muk thingnaduna aibu chathokrabadi kamai tawgani. Ai adum shiroidra. Masigi wafam masimu oibi yararoi. Adu natragana makha thangbagi lamhangda hoba. Boroi pambi khara nemba mahobado. Maduda oina thauri asi yalrashira. Madusu yaroini. Mafam madu yamna tamnai. But thoi haina haibani. But adu amuk thingnarabadi. Ai soidana magi makhutta sigani. Mamga mamle. Ai adudasu chatpa yadre. Asumna Bokulna wakhal kayama khanba yaba khalami. Khanpham khangdraba aduda makhuta thauri adubu paiduna imungda amuk changlami. Mahaki phamung aduda amuk phamthai. Aise sini haiduna thoklurabaniko. Aduga amuk imung asida hanjilaklaba. Aibu sidabana pharadui chalane. Ai nupani. Nupa haibasidi haidokhiba wanga kadabani. Ai shini. Shini haikrabanina ai shini. Tanja aduda hakam wawa chalaklami. Tumba tumninglakle tawrise. Ngayakta tumthoke. Tumba hogalaklaga oina shirage. Asi haiduna thauri adubu laibak makhada thammi. Amuk khalli. Hais. Thauri se udrabadi. Aina sige haina khallibase. Kauthokhibasu yai. Aduna asum ningjingnaba mon makhada oina thamlage. Thauri adubu mon makhada thamlami. Aduga mahaksu phamung aduda hiptharami. Hek hipthabaga khoro nakhoduna tumthakirami. Bokulgi mawong asi onthokpagi masakni. Mahak mukpangba mahak muk wakhal yaudaba misak asigumbadi laikai aduda ani suna leite. Mathangi numitni. Numitna watonda leiraba matam aduda Bokul mikap thoglakli. Mamit adu pangthoklai. Saijin chayada numitki mangaladuna lichinduna changlakliba adubu uraduna mathanda haijay. Thabal mangalo sibo. Onthoknu ngalida. Wan hingali monggaisi. Nahan kairi sumai dawdabani. Ngasigasi kamdawriba jano. Mamit aduna hanna amuk yengluri. Sidi numitki mangalina. Thabalgi mangal oiramtre. Hoine. Aisu khalleba. Thabalgi mangal na asuk yamna ngangadra haidana. Matam sibu kayam thinglaba jano. Phamungdagi haugatli. Aduga mapalda thoi. Numitna waton mapada lairibadu uri. Yamna ngalina side. Karigino. Aina su yamna mikap thoglakliba sibo. Aibu amuk phamungda changlaga tumlukhisarane. Kanade. Hakchang asi khara suingi. Phaizup ama konchilaga Mangol asida nungsaoina yaiduna leirage. Asi khanduna imongdagi pompri segaiba ama puthoraktuna
Madubu inchinduna Mongolda thariba phaksegai aduda phamthai. Aduga nungsa adubu yai. Nungsa yai basisu yamna nungai jani ko. Bompri asimaga subsile. Lumbu lumbu lauraga phana nungai hai. Mamit adu ushinduna ngaihak phamduna lei. Adumna tauba aduda masadu motharaklami. Phamna khak khak jinglaklami. Amuk tumninglakle tauribase. Eibu ayuki tumba haugatpadasu ngairibani. Amukka tumkhisirane aiba. Tumba yade. Ngarang numidangsu tumninge haiduna tumlingaida sibagi wakhal amata khalaude. Ngasidi pakum phangnaba khangadabani. Ngarang sihaudaba tarabasu ngasidi soidana aishigani. Masadu uiri phamduna mahak wakhal kaya ama khalli. Aina shiraba. Karamna shige hairabada tumna shiraba. Tumbaga shirabadi karisu khangauraroi. Nabasu phauraroi. Wabasu khangaroi. Aduna tumlaga oina sikibana pharagani. Phok ashida oina hekta tumlage. Asi khanduna supliba pompri aduga konana phak aduda hiptharai. He lai, aibu laushinbiro. Handak aina tumbasida aigi thawaise lauraga pubikro. Makha tana ai mafam ashida leithaningdre. Aibu amukta laushinbiro. Asumna khanna mamit adu ushinduna mahak tumthakirami. Mikop kharagi matungdani. Tumliba bokolgi yet thangba manakong maya aduda haying amana ngarang ngangduna leirari. Haying aduna adumna ngangduna leibana maram oiduna mahakna tumliba adu kairi. Mahak mikap thoklai. Tumba kaiba aduda mahak yamna sauninglami. Kanagi majasingno. Aigina kong maya sida ngarang hingangduna leiribasimo. Nungaina tumbasibu hek thugaida. Hai? Aisi hingliko. Asi haiduna makhut aduna mamai aduda koi mama aduna yenglambi. Oine, hingline. Shinaba tumkhraga sidraba male. Amuk hingduna leiramle. Kamai done ide. Lai mahakna baw aisi pamdraba jat oiriko. Kamai done ide. Shiningbana yadreda. Makhut aduna makok aduda khoro amuk khotli. Kangdrada tawdoshi. Yamna ware. Waba haibabu ayokhoi ware. Tumbasu ware tawsi. Hojikbo hogalaga ina togadoribasibu karino. Tanja aduda mahaki mapuk adu khonglai. Maduda amuk haijai. Puk ase amuk khonglakleri. Sakshu lamla male tawsi. Ngarang ayukta jajik khara chakhibadagi jadri. Sakshu lamsilaklene. Aibu kari chagane hoje. Chingphudasu chingmaru amta yawramaroi. Nahan numidang aina chak thongkhiba adudabu chingphuda ching yawhobrane. Wakhaldo khanduna amuk ningsingi. Yawramlaroi. Yawramdobu mandri. Aibu chakshi sum lamsilaklene. Chakhumdo oina changlaga kari chaba yaba leibage haina oina yenglurage. Leibadi karisu leiramloi. Aina thabak suraktriba matamse phana koire. Hogatgadaba tanbu talleda. Tanna hogatli. Aduga chakhum tamna changi. Chakhum aduda mamit aduna koyeng yengi. Karisu leitene se. Aina haidro karimta leiramloi haiduna. Kadaidagidi leiragane. Chakhum basida nongmada aina karisu pusanbade natti. Aibu hojikbu kari chani tawriside aiba. Makhutna makok adu hotuna makha tana yengi. Chingphududa amuk yengduna khalli. Ching yawbra amuk yenge. Nahandi amatta yawhodrabani. Ngasi amuk yawrambra haibadu yenglage. Kanana khangni lai laklaga hapchinbiramlabade. Asi khanduna changshilli. Aduga chingphu makhum aduba hangdoktuna yengi. Yawdene amatta. Hai? Maru ani ahumdi yawi. Maithong aduda haiphet noi. Aduga makhut adu thingjinduna cheng maru ani ahum adubu laukhatli. Maya adu kakhatuna cheng maru ani ahum adu thak langsilli. Aduga charami. Shigi cheng maru ahum sinadi kamaina pukthangadoino. Yaroida masinadi kaino aina hujik tawgadoribasibu. Tumbasu tumpham khangdre. Sidani aina kok hek shekibana phai hairibasi. Shikrabadi masi mayamgi awabase amatta hek khangloidabani. Mamit aduna kachin amada haifet yengthoklurami. Maduda alu macha amata aduna leiribada urami. Madugi nakta changshinduna alu adubu makhutna khunkatli. Alu nini. Masigi alu si nahanmuk aina mangkhri aina thiraga adumak phangkhidaba alu ni.
ꯑꯗꯨꯒ ꯅꯪꯗꯤ ꯃꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦꯀꯣ ꯅꯨꯃꯤꯠꯇꯨꯗ ꯃꯁꯤꯒꯤ ꯑꯂꯨꯁꯦ ꯃꯩꯗ ꯂꯧꯔꯒ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯈꯤꯕꯅꯤ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯃꯩꯒ ꯑꯃꯨꯛ ꯍꯧꯈꯤꯗ꯭ꯔꯅꯦ ꯍꯦꯔꯥ ꯊꯠ ꯂꯥꯎꯕ ꯑꯂꯨ ꯃꯆꯥꯁꯤꯒꯤ ꯃꯩ ꯑꯃꯨꯛ ꯍꯧꯔꯨꯕ ꯍꯧꯅꯗꯦ ꯀꯣꯛ ꯍꯦꯛ ꯍꯨꯛꯆꯤꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯑꯂꯨ ꯑꯗꯨꯕꯨ ꯃꯌꯥꯗ ꯍꯨꯛꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯆꯥꯔꯝꯃꯤ ꯁꯤꯅ ꯍꯦꯛ ꯐꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯗꯤꯕꯀꯣ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯗꯣꯏꯅꯣ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯊꯧꯔꯤ ꯌꯥꯟꯕ ꯅꯠꯇ꯭ꯔꯕꯁꯨ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯩ ꯁꯤꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯍꯩꯖ꯭ꯔꯥꯡ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯝꯃꯤ ꯊꯥꯡꯅꯤꯅꯤ ꯍꯩꯖ꯭ꯔꯥꯡ ꯑꯁꯤꯕꯨ ꯑꯩꯕꯨ ꯁꯪꯁꯤꯟꯗꯨꯅ ꯍꯩꯖ꯭ꯔꯥꯡ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯤ ꯍꯩꯖ꯭ꯔꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯣ ꯕꯣꯀꯨꯜꯅ ꯍꯩꯖ꯭ꯔꯥꯡ ꯃꯆꯥꯗꯨꯕꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯍꯧꯔꯤꯕ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯋꯥ ꯑꯆꯧꯕ ꯑꯃꯕꯨ ꯃꯍꯥꯛꯅ ꯌꯦꯡꯉꯤ ꯋꯥ ꯑꯃꯇꯪ ꯌꯥꯟꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯀꯔꯝꯕ ꯋꯥ ꯑꯣꯏꯅ ꯌꯥꯟꯒꯅꯤ ꯇꯧꯔꯤꯕꯁꯤꯗꯤ ꯃꯁꯤꯅ ꯐꯔꯗ꯭ꯔꯥ ꯆꯥꯎꯃꯜꯂꯤ ꯃꯁꯤꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯣꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯒꯅꯤ ꯑꯗꯨꯗꯤ ꯀꯔꯝꯕ ꯑꯣꯏꯅ ꯌꯥꯟꯒꯅꯤ ꯌꯥꯟꯕ ꯌꯥꯕ ꯋꯥꯕꯨ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯈꯔ ꯄꯤꯛꯇꯛ ꯇꯧꯕ ꯋꯥ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤꯒꯤ ꯑꯁꯤꯅ ꯆꯞ ꯆꯥꯔꯅꯤ ꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯌꯥꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯥꯛꯈꯨꯝꯗ ꯁꯤꯖꯤꯟꯅꯕ ꯊꯥꯡ ꯍꯩꯖ꯭ꯔꯥꯡ ꯃꯆꯥꯗꯨꯅ ꯋꯥ ꯑꯗꯨꯗ ꯌꯥꯟꯒꯦ ꯍꯥꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯊꯥꯡ ꯑꯗꯨꯅ ꯄꯤꯛꯃꯟꯈꯤꯕꯅ ꯌꯥꯟꯕ ꯌꯥꯔꯝꯗꯦ ꯃꯗꯨꯗ ꯃꯊꯟꯇ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯁꯤꯒꯤ ꯊꯥꯡ ꯄꯤꯁꯛ ꯑꯁꯤꯅ ꯀꯃꯥꯏꯅ ꯋꯥ ꯌꯥꯟꯒꯗꯣꯏꯅꯣꯗ ꯀꯃꯥꯏꯅ ꯌꯥꯟꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯂꯥꯏꯔꯕ ꯑꯩꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯊꯥꯡꯖꯧꯅꯤ ꯈꯪꯗꯦ ꯊꯥꯡ ꯑꯆꯧꯕꯅꯤ ꯈꯪꯗꯦ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯋꯥꯁꯤꯗꯤ ꯌꯥꯟꯗꯕꯗꯤ ꯌꯥꯗꯦꯗꯣ ꯌꯨꯝꯊꯪꯅꯕꯁꯤꯡꯗ ꯍꯪꯂꯨꯔꯕꯁꯨ ꯂꯩꯇꯦ ꯂꯩꯇꯦ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯂꯩ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯍꯪꯕ ꯇꯥꯔꯕꯁꯨ ꯂꯩꯇꯦ ꯑꯗꯨꯃꯛꯅꯤ ꯈꯨꯝꯂꯛꯂꯤꯕ ꯃꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯅꯤꯡꯗ꯭ꯔꯗꯨꯅ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯕꯗꯨꯗ ꯑꯩꯅ ꯍꯥꯏꯔꯨꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯗꯨꯕꯨꯗꯤ ꯑꯩꯉꯣꯟꯗ ꯄꯣꯠ ꯆꯩ ꯀꯅꯥꯅ ꯄꯤꯅꯤꯡꯂꯅꯤꯒꯦ ꯑꯩꯅ ꯋꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯧꯕ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯃꯄꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤꯕ ꯅꯠꯇꯦ ꯑꯩꯅ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅꯗꯤ ꯀꯅꯥꯝꯇꯅ ꯄꯤꯔꯛꯑꯣꯏ ꯇꯥꯕ ꯇꯨ ꯃꯁꯤꯒꯤ ꯊꯥꯡ ꯃꯆꯥꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯁꯤꯅ ꯑꯣꯏꯅ ꯁꯨꯝ ꯌꯥꯟꯕ ꯍꯥꯏꯕꯗꯨꯅꯤ ꯊꯥꯡ ꯃꯆꯥꯁꯤꯅ ꯃꯁꯤꯒꯤ ꯋꯥꯁꯤꯃ ꯌꯥꯟꯅꯕ ꯍꯣꯠꯅꯕꯗ ꯊꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯆꯪꯂꯅꯤꯁꯦ ꯊꯥꯡ ꯑꯗꯨꯅ ꯋꯥ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯌꯥꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯕꯣꯀꯨꯜ ꯀꯧꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨꯕꯨ ꯎꯔꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯁꯤꯟꯗꯨꯅ ꯀꯧꯏ ꯏꯕꯨꯡꯉꯣ ꯕꯣꯀꯨꯜ ꯅꯪꯅ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏ ꯋꯥꯅꯤ ꯑꯣ ꯇꯥꯗꯥ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯎꯕꯤꯗ꯭ꯔꯕꯣ ꯎꯅ ꯍꯪꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯩ ꯊꯥꯡ ꯃꯆꯥꯗꯨꯅ ꯋꯥꯗꯨꯗ ꯂꯦꯜꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯋꯥꯁꯤ ꯌꯥꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯀꯔꯤ ꯋꯥ ꯌꯥꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯥꯎꯕ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ ꯆꯥꯛꯈꯨꯝꯗ ꯁꯤꯖꯤꯟꯅꯕ ꯊꯥꯡ ꯃꯆꯥꯗꯨꯅ ꯋꯥ ꯃꯄꯨꯝ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯌꯥꯟꯒꯗꯣꯏꯅꯣ ꯅꯪꯁꯤ ꯅꯔꯤꯟ ꯇꯟꯕꯒꯤ ꯃꯊꯛꯇ ꯅꯀꯣꯛꯇꯨ ꯁꯟꯊꯤꯁꯨ ꯍꯥꯜꯂꯤ ꯏꯕꯨꯡꯉꯣ ꯀꯥꯟꯅꯔꯣꯏ ꯅꯪꯅ ꯄꯥꯏꯖꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯅꯀꯣꯛ ꯑꯗꯨꯗ ꯊꯤꯟꯖꯤꯟꯗꯨꯅ ꯅꯀꯣꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯟꯊꯤꯁꯤꯡꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯈꯣ ꯈꯪꯕ꯭ꯔꯥ ꯑꯣ ꯗꯥꯗꯥ ꯇꯥꯗꯅ ꯁꯟꯊꯤ ꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯅ ꯇꯨ ꯑꯋꯥꯡꯒꯤ ꯈꯨꯔꯥꯗꯣ ꯃꯈꯣꯏꯒꯤ ꯁꯟ ꯌꯥꯝꯅ ꯂꯣꯏꯕꯅꯤ ꯁꯟꯊꯤꯁꯨ ꯄꯩꯈꯩ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤ ꯑꯣꯏꯅ ꯂꯧꯕꯤꯔꯨꯔꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯑꯩꯅ ꯉꯥꯡꯂꯤꯁꯤꯅ ꯑꯃ ꯃꯥꯅ ꯈꯨꯝꯂꯤꯁꯤꯅ ꯑꯃ ꯍꯩ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯣꯏꯕ ꯌꯥꯒꯗꯕ ꯊꯕꯛ ꯅꯠꯇꯦ ꯅꯀꯣꯛ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯇꯧꯕ ꯌꯥꯕꯒꯤꯅꯦ ꯇꯧꯔꯤꯁꯤ ꯇꯧꯕ ꯌꯥꯗꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯖꯔꯨꯅꯤꯒꯦ ꯑꯣ ꯗꯥꯗꯥ ꯂꯩꯀꯥꯏꯁꯤ ꯃꯤ ꯌꯥꯝꯅ ꯐꯠꯇꯦ ꯋꯥꯁꯤ ꯃꯇꯪ ꯌꯥꯟꯒꯦ ꯍꯣꯔꯥꯏꯔ ꯊꯥꯡꯂ ꯑꯃꯇ ꯋꯥꯏꯒꯦ ꯍꯥꯏꯕꯅꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯄꯤꯔꯛꯇꯦ ꯑꯗꯨꯒꯤꯅꯤ ꯊꯥꯡ ꯃꯆꯥꯁꯤꯅ ꯍꯣꯠꯅꯔꯤꯁꯦ ꯅꯪꯉꯣꯟꯗꯕꯨꯗꯤ ꯀꯅꯥꯅ ꯄꯣꯠ ꯄꯤꯅꯤꯡꯂꯅꯤꯒꯦ ꯑꯩ ꯑꯣꯏꯔꯁꯨ ꯄꯤꯔꯣꯏ ꯅꯪꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯕ ꯄꯣꯠ ꯑꯃꯠꯇ ꯑꯃꯨꯛ ꯃꯄꯨꯗ ꯍꯟꯖꯤꯜꯂꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯈꯤꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯅ ꯄꯨꯟꯁꯤꯗꯣ ꯃꯤ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯅꯔꯤꯟꯅ ꯇꯜꯂꯤꯕ ꯄꯪꯂꯤꯕ ꯍꯩ ꯊꯕꯛꯇꯨ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯣ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯧꯋꯣ ꯁꯦꯜꯕꯨ ꯄꯥꯏꯔꯕꯗꯤ ꯅꯪꯒꯤ ꯃꯤ ꯑꯃꯠꯇ ꯋꯥꯠꯂꯣꯏ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯪꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ
Nayum maduda kunduna asum lay. Natte nangbu kari kari charaga hinglibagi. Chamandadana nayangudu supana kangle. Ibunga, mi oiroi hari sini nang. Tadana ingonda itatatana mi oiroi haina haibiriba sibu. Natte tada. Ay asibu kari oina ubige. Yong oinaga ubibra haibanida. Nangi namangda lepliba ay asya. Mi nay, mi. Munna mukti yingbiyo ne. Tada gomna tu, kok ama pali. Mit ani pali. Loina chamana na pali ba sini. Hoine, mi ama ne haiba budi kangi. Aduda, mi ama oina hingu haibani. Ibunga, nang kawangang naraga aremada matamang na bani. Kanade, chathaurage. Asi haiduna nupadu chatkirami. Bokul na machilla duda solhawi. Kari thoy haiduna ngangja sarino. Mathau yamna leitabagi mawda. Mabuk na patriba. Aduga aphaba saduna waga sungang basari. Mabuk akang basida. Mashigi thong asina thillabadi shinisha. Picture basu masi thangni haibase. Mahakang da mali. Murum sonduna mahak na tawriba aduba makata na tawwi. Aduba mahak na tawriba thabak adudi nungde ising chai baga jab hek manakri. Thang machaduna tawribadu kari sukanaramde. Makhudang adu oina sidarami. As ngamdreda ware. Asainagi aina wasida yalibase. Machibu amata lengdene. Maku asangba khara hubalibasi mangai. Kamai dawna side. Makhubak adubo amuk yengluba matamda ising handuna leiriba adubo amuk urami. Khud kaisi ising loina muk halene. Pelabani da aidi. Horindi tukpane yararoi. Masidaw bahawnade. Karigi wayan ba. Phamungda oina dum tumlaga leithokluki. Asi haiduna mafam adudagi mayum tamna chatlami. Bokul maithong aduda momon amuk noi. Makhutna pairiba thang adubu yengduna momon noklibani. Kari karamba makhalgi karamba manglanda tauduna nokliba momon minok no haibadumadi khangba ngamba natte. Machilla duda amuk haijay. Aibo thang machasina oina thillaga sirane. Thang machasina thillaba. Adudagi I mayama mathoklaklaba. Nadi nanisha. Aibu thilladrane. Amuk si haudrabadi kamdauba. Thang na thinkibagi dakphomga taaduna lehauraba. Madugi chaina aduna lau khongduna khanglaba. Nate. Thang asina thillaga sibiyade. Konage muk khandaba hongnade. Atopa ama oina tauraga ai shirage. Asumna khanduna makhutna pairiba thang adu leibak makhada dak amuk thadakirami. Igandabadu wathi warem. Masigi inchang semnaba hijrang machasina bukulagi thawaibu loba ngamgadaba nate. Kanade phamungda muk hiptuna wakhal tawruge. Mahaki phamung adu tamna changshilai aduga hipthai. Wakhal adu mawan amuk khalli. Aibu karam tawna shirasiba. Ngasigi numit asidadi shidaba yade. Sumaina sum wakhal khanduna leibanadi kanaroi. Sakshu sum lamshilai. Chaglamba suphanaba. Pumnamak asisu loina phanaba. Ai shidaba yade. Mahak na ngarang mon makhada thamkriba thawri adu khangninga muk ningsinglai. Khawinhi. Ngarang do thawri yalaga siga haina khalambani ko ai. Tumning man khraduna tumkhibani. Makeup su sum thokidrabani. Kanade. Thawri shina yalaga hekta shirage. Mon makhada lairiba yubi thawri adubo makhutna tapai shilli. Aduga hai. Yubi thawri sina thawri yanduna ai shirage. Sidati shini hairiba sini. Bokul phuk haugalai. Aduga mamang thong adubu jetna lonchilli. Aina thawri yanabu hotnaringaida. Mina muk uthokrabadi. Ai siba nang haudabasu yai. Aduna thong asi lonchinbadai. Asi haiduna thong adubu lonchilli. Aduga mahaki ka adu tamna changlai. Mamaidu mathakda non khattuna yengi. Ka adugi yanglen mapaduda u amana phairibaduda yengduna. Mashigi phairiba u asida thawri asina chetna kisilage. Aduga aina phamung mathak asida kakhalaba. Aduga ngak asida thawri matolna chetna kisilaba. Adugi tungda phamung tagi phan chongtharaklaba. Aduga thawri adum yalaba. Ai adum shiraba. Hoida mashina pharagani. Thawri yalaga sibabu kayang waba thabakno. Irai laiba wani. Ai hekta sidokpige. Phamung aduda kakhattuna mathakta lairiba u aduda thawri maton aduna kisilli. Madugi tongda atopa thawri matol aduna mahaki makhawri aduda amuk kisilli. Aibo khud kaise thara nikpagum tawreine. Thawri sina aigi ngaksam asida giraba.
ꯃꯈꯣꯏꯒꯤ ꯊꯧꯔꯤ ꯀꯤꯕ ꯍꯥꯏꯕꯁꯤꯕꯨ ꯀꯤꯁꯤ ꯃꯄꯥꯁꯤꯅ ꯇꯨꯡꯂꯣꯝꯗ ꯁꯣꯏꯗꯅ ꯊꯝꯂꯝꯕ ꯇꯥꯏ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯁꯤꯕ ꯉꯝꯂꯣꯏ꯫ ꯊꯧꯔꯤ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯁꯦꯝꯂꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯃꯊꯛꯇ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯊꯛꯇ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯁꯤꯅ ꯑꯩꯒꯤ ꯈꯧꯔꯤ ꯆꯔꯝ ꯑꯁꯤꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯁꯤꯗ ꯂꯥꯛꯈꯠꯇꯨꯅ ꯑꯩ ꯑꯁꯤ ꯁꯤꯗꯣꯏꯅꯤꯀꯣ? ꯍꯣꯏꯗ, ꯈꯛ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯄꯜꯂꯒ ꯁꯤꯔꯒ ꯂꯣꯏ, ꯈꯪꯍꯧꯒꯗꯕꯁꯨ ꯅꯠꯇꯕꯗꯨꯕꯨ꯫ ꯑꯃꯨꯛ ꯃꯈꯥꯗ ꯌꯦꯡꯊꯔꯛꯏ꯫ ꯐꯃꯨꯡꯁꯤꯗꯒꯤ ꯐꯟ ꯆꯣꯡꯊꯗꯣꯏꯅꯤꯀꯣ? ꯆꯣꯡꯕꯨ ꯆꯣꯡꯊꯔꯕꯗꯤ ꯑꯩꯁꯦ ꯁꯤꯗꯣꯏꯅꯤꯀꯣ? ꯁꯤꯕꯨ ꯁꯤꯔꯕꯗꯤ ꯑꯗꯨꯝ ꯁꯤꯔꯦꯅꯤꯀꯣ? ꯁꯤꯈ꯭ꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯤꯡꯂꯛꯂꯔꯣꯏ, ꯍꯤꯡꯗ꯭ꯔꯕꯗꯤ ꯑꯩ ꯑꯁꯦ ꯑꯗꯨꯝ ꯃꯁꯤꯕꯨ ꯑꯣꯏꯔꯦꯀꯣ? ꯑꯩꯕꯨ ꯃꯤꯍꯨꯜ ꯀꯩꯁꯦ ꯃꯐꯝ ꯏꯆꯥ ꯆꯥꯗꯅ ꯄꯪꯆꯣꯡ ꯆꯣꯡꯂꯛꯏꯗ꯫ ꯊꯃꯣꯏ ꯍꯥꯏꯕ꯭ꯔꯥ ꯊꯕꯥꯛ ꯍꯥꯏꯕ꯭ꯔꯥ, ꯁ꯭ꯋꯥꯏ ꯃꯄꯥ ꯑꯁꯤꯗꯅꯤ ꯍꯦꯟꯅ ꯃꯤꯍꯨꯜ ꯑꯁꯤ ꯆꯣꯡꯕ ꯃꯥꯜꯂꯤꯅꯦ꯫ ꯗꯪ ꯗꯪꯒ ꯆꯣꯡꯉꯤ꯫ ꯁꯤꯔꯝꯗꯥꯏꯒꯤ ꯑꯣꯏꯔꯖꯥꯠꯂꯥ ꯁꯨꯃꯥꯏꯅ ꯆꯣꯡꯂꯤꯁꯤꯕꯣ? ꯑꯩꯕꯨ ꯄꯥꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯈꯠꯈ꯭ꯔꯦꯗ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯑꯩꯅ ꯃꯇꯝꯁꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯦꯅ ꯈꯜꯂꯣ, ꯃꯐꯝ ꯑꯁꯤ ꯑꯃꯨꯛ ꯇꯝꯅ ꯍꯧꯔꯕꯗꯤ ꯀꯃꯥꯏ ꯇꯧꯕ? ꯊꯧꯔꯤ ꯌꯥꯟꯕ ꯃꯐꯝꯁꯦ ꯇꯝꯅꯩ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯑꯩꯕꯨ ꯍꯣꯏꯗ, ꯑꯩ ꯁꯤꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯍꯧꯒꯗꯕ ꯅꯠꯇꯕꯁꯤꯕꯨ ꯇꯝꯅꯕ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯦ, ꯃꯐꯝꯁꯤꯗ ꯀꯅꯥ ꯑꯃꯗ ꯆꯪꯕ ꯉꯝꯗꯅꯕ꯫ ꯀꯅꯥ ꯑꯃꯗ ꯆꯪꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯧꯔꯤ ꯌꯥꯟꯕ ꯍꯛꯆꯥꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒꯅꯤ꯫ ꯕꯣꯀꯨꯜ ꯃꯤꯍꯨꯜ ꯑꯗꯨ ꯆꯣꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯒꯦ ꯍꯥꯏꯅ ꯈꯟꯕꯁꯨ ꯁꯤꯅꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯆꯣꯡꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯕꯨ ꯀꯔꯤꯅꯣ ꯃꯤ ꯇꯧꯗꯣꯏꯁꯦ? ꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯆꯣꯡꯊꯕ ꯉꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦ꯫ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯃꯨꯛ ꯆꯣꯡꯊꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯝꯃꯤ꯫ ꯕꯣꯀꯨꯜ ꯊꯧꯔꯤ ꯑꯗꯨꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯂꯥꯛꯈꯠꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯂꯩꯕꯥꯛꯇꯤ ꯊꯦꯡꯕ ꯉꯝꯗ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯧꯔꯤ ꯆꯔꯝꯗ ꯂꯥꯛꯈꯠꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯔꯤ꯫ ꯃꯍꯥꯛꯁꯤ ꯅꯤꯡꯉꯛꯇ꯭ꯔꯤ, ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯗ ꯏ ꯑꯥ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗꯗꯤ ꯈꯜꯂꯤ, ꯁꯤꯗꯤ ꯌꯥꯝ ꯋꯥꯏꯅ, ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯤꯡꯂꯕꯗꯤ ꯅꯨꯡꯉꯥꯏꯅꯤꯗ, ꯀꯅꯥꯅꯣꯝꯇ ꯂꯥꯛꯂꯒ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯔꯗꯤ ꯐꯅꯤꯗ꯫ ꯑꯩ ꯁꯤꯅꯤꯡꯉꯛꯇ꯭ꯔꯦ, ꯑꯩ ꯁꯣꯏꯗꯅ ꯁꯤꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯕ, ꯈꯣꯡ ꯑꯁꯤꯅ ꯐꯃꯨꯡ ꯑꯁꯤꯗ ꯂꯥꯝꯕ ꯐꯪꯕ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯒꯦ꯫ ꯊꯧꯔꯤ ꯌꯥꯟꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯐꯪꯂꯤꯕ ꯑꯋꯥꯕꯒꯤ ꯆꯩꯅꯥ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯍꯤꯡꯅꯤꯡꯕ ꯐꯥꯎꯔꯛꯂꯤ, ꯑꯗꯨꯕꯨ ꯑꯄꯪꯕ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯊꯣꯛꯂꯔꯤ꯫ ꯃꯈꯣꯡ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯕꯨ ꯂꯥꯝꯕ ꯑꯗꯨꯗꯁꯨ ꯂꯥꯝꯕ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯗ ꯀꯤꯔꯤꯕ ꯌꯨꯕꯤ ꯊꯧꯔꯤ ꯑꯗꯨꯒꯤ ꯃꯄꯥ ꯑꯃꯗ ꯄꯠ ꯇꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯜꯂꯤꯕ ꯌꯨꯕꯤ ꯊꯧꯔꯤ ꯑꯁꯤ ꯑꯁꯣꯟꯕ ꯊꯧꯔꯤꯅꯤ꯫ ꯕꯣꯀꯨꯜ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯣꯞ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨꯅ ꯃꯈꯧꯔꯤꯗ ꯀꯤꯔꯤꯕ ꯊꯧꯔꯤ ꯑꯗꯨꯗ ꯄꯥꯏ, ꯑꯗꯨꯒ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯍꯥꯏ, ꯑꯩ ꯁꯤꯕ ꯌꯥꯗꯦ, ꯑꯩ ꯁꯤꯕ ꯌꯥꯗꯦ꯫ ꯁꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝꯅ ꯋꯥꯕ ꯊꯕꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩ ꯁꯤꯗ꯭ꯔꯦ, ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯟꯕꯤꯔꯤꯕꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯧꯔꯤ ꯑꯗꯨꯅ ꯇꯠꯈꯤꯕꯒꯤ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯊꯧꯔꯤ ꯑꯁꯤ ꯇꯠꯄꯒꯤ ꯑꯣꯏꯔꯦ꯫ ꯊꯧꯔꯤ ꯑꯁꯤ ꯇꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯝꯒꯅꯤꯀꯣ? ꯑꯩꯕꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯀꯟꯕꯤꯔꯦ, ꯑꯩꯕꯨ ꯀꯟꯕꯤꯔꯦ꯫ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯦ, ꯑꯩ ꯍꯧꯖꯤꯛ ꯁꯤꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯁꯤꯕꯒꯤ ꯑꯋꯥꯕ ꯑꯁꯤꯗꯤ ꯑꯁꯤꯕ ꯃꯤꯇꯅ ꯈꯪꯒꯅꯤ꯫ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩ ꯀꯌꯥꯝ ꯋꯥꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯍꯤꯡꯅꯤꯡꯈꯤꯕꯗꯣ ꯈꯣꯡ ꯑꯁꯤ ꯀꯥꯎꯗꯨꯅ ꯈꯥꯡꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯟꯕꯤꯔꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯁꯤꯕꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯈꯟꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯁꯨꯡꯁꯤ ꯍꯦꯛ ꯁꯤꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯁꯤꯔꯨꯕꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯁꯤꯕꯒꯤ ꯋꯥꯈꯜ ꯑꯗꯨꯃ ꯃꯍꯥꯛ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯧꯔꯤꯗ ꯀꯤꯔꯤꯕ ꯊꯧꯔꯤ ꯑꯗꯨꯕꯨꯁꯨ ꯂꯧꯊꯣꯛꯂꯤ, ꯎꯗ ꯀꯤꯔꯤꯕ ꯊꯧꯔꯤ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯤ꯫ ꯊꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯈꯪꯂꯕ꯭ꯔꯥ? ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯊꯋꯥꯏ ꯑꯁꯤꯕꯨ ꯂꯧꯅꯕ ꯍꯣꯠꯅꯔꯝꯕ ꯁꯥꯏ꯫ ꯃꯗꯨꯒꯤ ꯆꯩꯔꯥꯛꯅꯤ ꯃꯩ ꯊꯥꯗꯣꯛꯂꯤꯕꯁꯤ, ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯅꯤ ꯑꯩꯉꯣꯟꯗ ꯍꯧꯔꯕꯗꯤ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯖꯈꯤꯗꯅꯤ꯫ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯐꯝꯊꯩ, ꯋꯥꯈꯜ ꯑꯃꯨꯛ ꯇꯧꯏ꯫ ꯑꯩ ꯍꯧꯖꯤꯛ ꯁꯤꯕ ꯌꯥꯗ꯭ꯔꯦ, ꯁꯤꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯤꯡꯕ ꯇꯥꯔꯦ꯫ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯔꯨ ꯑꯣꯏꯅ ꯆꯪꯂꯤꯕꯁꯦ ꯆꯥꯅꯕꯅꯤ꯫ ꯆꯥꯅꯕ ꯂꯩꯇꯅ ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ? ꯑꯗꯨꯅ
ꯆꯥꯅꯕ ꯐꯪꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯆꯥꯅꯕ ꯑꯁꯤ ꯀꯔꯝ ꯇꯧꯅ ꯐꯪꯒꯅꯤ? ꯃꯁꯤ ꯐꯪꯅꯕ ꯁꯨꯕ ꯅꯣꯝꯕ ꯇꯥꯏ꯫ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯁꯨꯒꯦ꯫ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯒꯦ꯫ ꯁꯦꯜ ꯑꯗꯨꯅ ꯆꯥꯅꯕ ꯂꯩꯒꯦ꯫ ꯆꯥꯅꯕ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯍꯤꯡꯕ ꯌꯥꯔꯒꯅꯤ꯫ ꯍꯤꯡꯕ ꯍꯤꯡꯂꯕꯗꯤ ꯅꯨꯡꯉꯥꯏꯔꯛꯂꯒꯅꯤ꯫ ꯑꯄꯪꯕ ꯕꯣꯀꯨꯜꯒꯤ ꯋꯥꯈꯜꯗꯨ ꯑꯃꯨꯛꯇꯪ ꯊꯧꯔꯤ ꯌꯥꯜꯂꯨꯕꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯥꯗ ꯍꯤꯡꯅꯕꯒꯤꯗꯃꯛ ꯁꯨꯒꯦ ꯅꯣꯝꯒꯦ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯄꯪꯕ ꯖꯤꯕ ꯑꯃ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯔꯣꯏꯒꯦ ꯅꯤꯡꯂꯤ꯫ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯑꯁꯤ ꯃꯁꯥꯕꯨ ꯃꯁꯥ ꯃꯊꯟꯇꯅ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯟꯕ ꯋꯥꯈꯜ ꯑꯁꯤ ꯑꯣꯏꯔꯝꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯤꯜ ꯇꯟꯕ ꯐꯠꯇꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯕꯣꯀꯨꯜ ꯊꯕꯛ ꯁꯨꯕ ꯍꯧꯈꯤꯔꯝꯃꯤ꯫